Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okcheri. Ngasi sumahusagom Kokchakpi Nungshibi kunga manga suba tangkak amok putuna lakcheri. Punna taminarasi. Thamisana sukhanglibani Boris na mangonda kinomadi tawurkini haiba. Aduna masaso chiksina laikre. Numit adudagi Borisu thabak tokre. Mana thabak tokibadagi mana hana tawramba thabak singdo masana oina tawri. Molda faniyamna chatninglabaso head office ki thabak mayam sina chatpa phangdre. Thabak ngahak kombaga magi IGMB singdo changduna yengli. Amuk saning singlakli mana numituda magi kotuda osin kibado. Nokfit tawna phone aduda kari no kharasu yenglaga. Magi kot ani di surese aina mangan birise. Kanade kot phajaba ani jengiyeba. Ngahak potharambadagi amuk thabak tamai onsilli. Thabak tawna kari khalakpano khangde hogalaga ka dudagi thoktuna thabak tawriba irai limagi manakta lakladuna. Irai mohla chaluse. Irai so system paina khumla e. Molda de kaithagu chatoiba. Sum chaluse ba. Ai thabak yami ko. Nangdana de ai shuni ko. Adudi molda su thabak leibana de kaithorune aduda. Sida thabak tawbana phatro. Nangido hayeng tawro lao. Ai thanda chatpado tallina tawni lao ko. Nang sidine ai dibako. Os yare kok lao. Mamanambi ki makuto pairaga chingli. Irai leimaso nokfet tawna mana tawramba thabak singdo loisalamduna hawgalae. Thoibisana di mang thaduna jatkre. Irai leimaso magi mataw aduda nokfet tawraga jatli. Makoy ani thoklakpa aduda driver aduso masana khangna bakingdagi gari du lawraduna makoy manakta khamli. Gari daga khalakduna. Ibema kaida jatpidoina. Dada mohla jasi. Asumna gari thawrakpana mall yawre. Thamisana thuna chensinki akoibadu leidana yenglakpada lapna leibadu ure magi thamoygi mabungo. Tuminna yengano lotna leigano yenglose itaw ingonda. Ngaujabase aina khanghandana nangbu khangsinandaba saranu nungshiba. Yaragi ngairi taragi ngairi phathaba ngamda wakhalna. Nangi oina leijaba phanglo ngasidi karibuno nang nangairiba. Leptuna nokfetawna wakalamada magi thamoygi mabungobu thawai tana yengli. Chinglemba nokfetawna pot leiba laiba customer ka wari saribaduda manakta leiriba fan aduna humbada masam aduso haifet haidi. Thamoygi mabungo nang naise pumsum hiksubikre. Kari leiwa chenbage. Nanakta adum lainingliba. Solaina son pikna. Kaangdred aise. Mana simnin kraba kangtimi. Irai lingmaso thaibisanagi mataw aduda naknagi matagom na son pikna. Masay bema lingsilase. Mina loining lae. Thaibisana nokfetawna magi kala changlamdana CCTV camera laiba room duda lakladuna chuba metlaga jinglimbagi maong mataw magi phajaba nupa thokpa saktam aduda pot leiba lakliba customer sing adu sungangnaribani. Customer sing aduna mangonda makut masa thengbo kay hotawbudu ubada masado sawningboy kalakboy kambanba magaloinana makutusu sawningna kutumta silaga. Masigi saktibi singsina nokshilaga masu nokshilisi kahiginoba. Aine black ta hai kalakani daside. Kayam nokningiba. Nupi singsi suyingune. Nupane bahayardi kaya da irang kalinoba. Kut kasay maring hik chatli hai. Mammai si thugay ni ko. Kang niba managta tingsilogeba tawgiba sing. Pamlambadagi hapalaklaga kadagi prap kumthakiduna jinglemba na layriba maikay aduda lakladuna leplaga masupot kan basari. Nupiyani duna thibisana leiba duda jirol tongnai. Asibo Kokchakpi duna dra. Mani. Nupi ani na jirol tawrido mana loina tari. Thibisana wakal duda.
ꯑꯩꯕꯨ ꯀꯣꯛꯆꯥꯛꯄꯤ ꯀꯥꯏꯅꯒ ꯃꯃꯥꯏꯁꯤꯗ ꯅꯦꯠꯁꯤꯟꯕꯕꯨ ꯃꯁꯛꯁꯤꯒ ꯀꯩꯅꯣꯃ ꯇꯧꯔꯤꯁꯤꯕꯣ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯃꯦꯝ, ꯀꯔꯤ ꯂꯩꯔꯒꯦ ꯁꯤꯗ ꯂꯥꯛꯄꯕꯣ? ꯇꯥꯗꯕꯗꯨꯗ ꯑꯃꯨꯛꯁꯨ ꯀꯧꯏ꯫ ꯃꯦꯝ, ꯃꯦꯝ꯫ ꯊꯣꯏꯕꯤꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯩꯗꯧꯔꯦꯕ? ꯀꯔꯤ ꯂꯩꯔꯒꯦ? ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯑꯩꯁꯨ ꯄꯣꯠ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯃꯦꯝ? ꯌꯥꯔꯅꯤꯗ, ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯑꯩ ꯁꯨꯝ ꯌꯦꯡꯂꯒꯦ꯫ ꯆꯤꯡꯂꯦꯟꯕꯁꯨ ꯃꯤꯅ ꯂꯧꯈꯤꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯕ ꯂꯥꯛꯂꯤ꯫ ꯃꯥ ꯂꯥꯛꯄ ꯑꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯑꯩꯒꯤ ꯔꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯆꯤꯡꯂꯦꯟꯕ ꯄꯣꯠꯇꯣ ꯍꯥꯞꯆꯤꯟꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗꯁꯨ ꯌꯦꯡꯗꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯋꯥꯔꯤ ꯍꯥꯏꯗꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤꯗꯣ ꯁꯤꯗ ꯁꯥꯟꯅꯁꯦ꯫ ꯁꯤꯗ ꯁꯥꯟꯅꯕ ꯌꯥꯗꯕꯩꯅꯤ, ꯑꯩꯗꯤ ꯃꯔꯝꯁꯨ ꯂꯩꯇꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯫ ꯊꯣꯏꯕꯤꯁꯅꯥ ꯈꯣꯟꯖꯦꯜ ꯀꯟꯂꯞꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ, ꯑꯩꯒꯤ ꯀꯥꯗ ꯊꯨꯅ ꯂꯥꯛꯑꯣ꯫ ꯈꯔ ꯇꯞꯅ ꯍꯥꯏꯕ ꯌꯥꯕꯅꯤ, ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯀꯩ ꯋꯥꯔꯤꯅꯣ? ꯀꯥ ꯌꯧꯔꯒ ꯈꯪꯅꯤ, ꯊꯨꯅ ꯂꯥꯛꯑꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯆꯠꯈꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯂꯗꯨꯅ ꯃꯤꯁꯤꯡ ꯂꯥꯛꯄꯗ ꯅꯣꯛꯈꯤꯗꯅ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ, ꯃꯤꯅ ꯎꯁꯤꯠꯂꯣꯏ꯫ ꯅꯣꯛꯇ꯭ꯔꯁꯨ ꯄꯣꯠ ꯌꯣꯟꯕ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯄꯣꯠ ꯌꯣꯟꯕꯁꯦ ꯅꯣꯛꯇꯅ ꯌꯣꯟꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ, ꯄꯣꯝꯃꯒ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟ ꯈꯔ ꯅꯧꯕꯗꯣ ꯃꯊꯧ ꯇꯥꯕꯅꯤꯀꯣ꯫ ꯊꯣꯏꯕꯤꯁꯅꯥ ꯈꯔ ꯀꯦꯁꯤꯟꯅꯔꯞ ꯈꯣꯟꯒ ꯈꯔ ꯋꯥꯎꯔꯞ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯗꯦꯗꯤ ꯌꯥꯗꯦ꯫ ꯑꯩꯁꯦ ꯂꯥꯞꯅ ꯂꯩꯕ ꯅꯠꯇꯦ, ꯈꯔ ꯏꯪꯅ ꯍꯥꯏꯕ ꯀꯩ ꯇꯧꯔꯒꯦ? ꯑꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯩ꯫ ꯀꯔꯤ ꯋꯥꯅꯣ? ꯆꯤꯡꯂꯦꯝꯕ ꯊꯋꯥ ꯁꯥꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ꯫ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯁꯤꯗ ꯑꯩ ꯀꯧꯔꯤꯁꯦ? ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯕꯣ? ꯊꯣꯏꯕꯤꯁꯅꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯪꯂꯒ ꯂꯦꯞꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯊꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯞꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯣꯛꯆꯥꯛꯄꯤ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯝꯊꯔꯛꯄꯗ ꯌꯣꯡ ꯃꯥꯟꯕ ꯃꯔꯤꯗꯨ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ, ꯄꯋꯥꯔꯁꯦ ꯁꯨꯝꯒ ꯅꯩꯈꯠꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯅꯩꯕ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ, ꯀꯔꯤ ꯍꯥꯏꯕ ꯆꯪꯗꯣꯏꯅꯣ? ꯑꯃꯔꯅ ꯅꯠꯇ꯭ꯔꯒ ꯑꯃꯗꯣ ꯆꯤꯡꯂꯦꯝꯕꯅ ꯏꯔꯣꯡꯁꯤꯡꯁꯤꯗꯤ ꯏꯅ ꯏ ꯀꯥꯕꯅꯤꯀꯣ, ꯅꯣꯏꯗ ꯂꯣꯏ ꯇꯩꯅꯔꯛꯀꯅꯤ ꯉꯁꯤ꯫ ꯌꯥꯝ ꯍꯣꯠ ꯑꯣꯏꯕꯗꯨꯗ ꯍꯥꯏꯕꯤꯕꯅꯤꯗ꯫ ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ, ꯃꯤ ꯍꯥꯠꯄꯤ ꯈꯣꯠꯄꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯈꯤꯁꯦ꯫ ꯇꯣꯝꯊꯤꯜ ꯅꯣꯛꯂꯗꯨꯅ ꯅꯣꯏ ꯀꯣꯛꯆꯥꯛꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯐ꯭ꯔꯦꯟꯅꯤꯀꯣ, ꯃꯅꯨꯡꯗ ꯋꯥ ꯌꯥꯝ ꯂꯩꯀꯣ꯫ ꯄ꯭ꯔꯣꯄꯣꯁ ꯀꯣꯛ ꯇꯧꯁꯜꯂꯣ, ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯇꯧꯒꯦꯅꯦ꯫ ꯅꯪꯅ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯍꯦꯛꯇ ꯍꯥꯏꯍꯟꯕꯤꯔꯒꯦ꯫ ꯍꯣ, ꯄ꯭ꯔꯣꯄꯣꯁ ꯅꯨꯡꯄꯣꯁ ꯀꯥꯏꯗꯨꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯅꯤ꯫ ꯖꯣꯁꯅ ꯑꯃꯨꯛ ꯁꯣꯝꯅ ꯂꯤꯖꯦꯟꯗꯔꯤ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯅꯣꯛꯄꯗꯨꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯥꯔꯦꯗ ꯈꯔ ꯅꯣꯛꯂꯗꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯔꯗ ꯀꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣꯁꯦ, ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯩꯔꯤ꯫ ꯑꯃꯔ ꯉꯛꯅ ꯇꯣꯝꯊꯤꯜꯗ ꯌꯦꯡꯂꯒ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯅꯪꯅ ꯋꯥꯔꯤꯕꯗꯨꯁꯨ ꯋꯥꯔꯨꯔꯅꯨꯗ, ꯃꯁꯥꯅ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕꯅꯤ꯫ ꯀꯔꯤ ꯊꯤꯔꯤꯕ? ꯀꯅꯥ? ꯂꯥꯎꯅꯦ, ꯀꯦꯟꯇꯤꯟꯗ ꯋꯥ ꯂꯣꯏꯅ ꯍꯥꯏꯒꯦꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯦꯟꯇꯤꯟꯗꯒꯤ ꯑꯆꯥꯄꯣꯠꯇꯣ ꯆꯥꯔꯤ꯫ ꯇꯣꯝꯊꯤꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯆꯤꯡꯂꯦꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯅꯣꯏ ꯍꯦꯔꯣꯏꯅꯤ ꯀꯣꯛꯆꯥꯛꯄꯤꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯀꯨꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯃꯔꯅ ꯀꯅꯥꯗ ꯇꯥꯟꯅꯔꯤꯕ? ꯀꯅꯥꯗ ꯑꯣꯏꯔꯨꯅꯤꯒꯦꯅꯦ, ꯑꯩꯈꯣꯏ ꯍꯦꯔꯣ ꯃꯁꯛ ꯐꯖꯕꯁꯤꯗꯅꯤꯗꯅ, ꯂꯝ ꯀ꯭ꯔꯤꯁꯅꯁꯦ ꯁꯤꯗꯅꯤꯗꯅ꯫ ꯖꯣꯁꯅ ꯏꯁ ꯅꯩꯔꯦ, ꯌꯥꯝ ꯍꯦꯔꯣꯅꯤꯀꯣ꯫ ꯌꯥꯔꯦꯗ ꯈꯔ ꯉꯥꯡꯁꯛꯂꯗꯤ, ꯑꯃꯨꯛ ꯆꯥꯎ, ꯂꯣꯏ ꯇꯨꯝꯈ꯭ꯔꯅꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯒꯤꯁꯨ ꯀꯨꯏꯔꯔꯣꯏ ꯕꯨꯡꯉꯣ, ꯃꯁꯥꯅ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯕꯅꯤ꯫
Koriba Mem irai leimanane aikoi som sarbu thibada wajarabani na hairi nangnadi ikairi ne na nupa thoktana leiri aduga amaduna thibada wajariba Amar ngakna yinglae tumthina amok makha tashilae Asingbani irai leimana nangbu thibada loirabani Mamanabi amana luhonglamdaida wari sarame hayi aikoi nupina sitna naingona taklapnabani Nangna aduk yamna nungshiraga magi mating supanglaga Nangna garige mangonda duk ikairino Chingnemba mukwa makha tarae Nang mabu nungsiradi nungsipangdo Masana so thiri haisidi natraga aikoi noina haibirora Amar ikai boilakpoi manakong menlaga mamai luktharaduna As ai ko ngausaleda si oradi ngai ko yamta hairakinu ko Josna Ngaubiyo haide bungo Nangna nupadi thokjadraga Natradine Lambigi chidai dana tauragane amuk sa agaleone Haujik pamba pamadine sasat natrai bai bungo Makhoi loina chummi haiduna makok hairaga achapoto chari Irai leingmasu ngasaidagi moina thangnana canteen chaklamne haiduna achapot khara lauduna phamlibani Nupasing aduna sanariba wari singdo loina tari Irai leimangakna charamba chapoto leptuna makhutna pairiba spoon aduna metuna leiri metlu pirangsu ihaurai Matam kuinadagi wana thijarakpa misak amabu ngasidi inaknakna manakta leirambaduda amukka hena harangba haibudu oikre Ngasi irai leimagi metlu anidagi sintharakliba pirangdo awabagi pirang nate harangba hemankhibagi pirangni Nupa mari edudi ubiba nate moigi thokpa wari tawduna lei staff amana irai leimada onsinduna Ma'am kari tawrage Irai leima mapido patpatai thoklaga ha kaishu tawdida Nupa marido wari sanariba nupiduda yinglae Irai leima leirambaduda amardi masado nikpada yadri Irai leima amarda yinglamnaga thuna hogalaga chatkre Amardi do mafhamduna leiribani Jinglembadi irai leimana amarda yinglamnido mayik singna khangladuna kon kanla Hey homo chalo Mana nangona yinglamnise artha khangra chalo Chetlo me manglebagi matamnate chelo Nupa mari eduna amarbu insinduna thongna amaga loinana irai leima putana halai Molgi nakanda pak macha amadi lei adomda chatki irai leima aduga urum oirap tawba jaga amada phamli yengkiba maikaidi yengduna tumin famli Amarso irai leima putana rakli thirakli laptakna bench amada famduna leirambaduda tapna changsalakduna maso nakan aduda lepduna ngaihak lei Kariwa haudoksige khallaga leiringai tanja aduda irai leimana hana Nangna Nupado gamna thokprese kaigeno Ahibo kayam kuino otki ka haibna Amar hairakliba khonjel adomda yenglae Irai leima amarda yengdana leirami Mamit anidoso pina tumhatlibani Amar kari haina haiduino khangdana leiringai irai leima lepkhalaka mage manakta changsilaklaga pendaba amaka loinana Khomona chindo Karige lonthokta magumna leirino Aise kayam kuino otki ka haibna na Aina nangbo otki khankiba leiti Otraka karige lonthokta magumna leirino asukuiba matamse Aina lonthokta magumna leibanati Ai nupa hoina pokjarabaso Adudane nupa thokta haise Asi haina irai leima amargi furitu paisilakle aduga hikna kaplae kapna sahaidi Aina nangbo kayam kuiri thirakpa aduga nangna aingoda karigi nasak taktribano karigi ifamdagi mirod oigi khalibano hayo say hayo Amar khanghamde irai leimabu mathada jeta konsinkiba Aina nangbu yamna wahale Hoi ai nangbu yam nungshi Nangbu ahanba uruba mikuptagi nangbu aitagi oiningki
Nangna kappa nungaitaba uraga idom thamoida wajai chakjai nangina tawduna aina hena nungsikibani nangna ibu nungsibirambase ai yamna pele ai sirubasu yare ngasigi mikupsimo nungaiba aigi punsida amuk laglaroi aibo amuk hana wahalano aiso nangbu nungsi nang tabone aina ngaijarakpa nang tabu khanjarakpane ngasidi isorna ainge wabasi ubire khangbire ai pokpagi mahi yale wahaloye se kapkano nangna kappase ai yengba ngamdi minute mangamuk amana amabu jena thadoknadana jena konsenai adudi kolise thado mayar pai pila adi social media yaurani se ai viral chatpa ngam charoiba amar irai leimage wahai aduda noglaga kolamba du thadokli irai leima nokfet tauna be nupa haisini be nupa haiba hoi mahani nangdi be nupa ni oh ado irai leimage makhot ado paisinduna nangi number amta piyo nusibrase hawjiktaga number piyo kainaka aiso ikai be khanglaba piningdradi yare kari mu tawre ai horena dum tawrage kaide kilawra tawte ba nangde yani ai tawrage yani kainaga aigi number say bini yam khangba tawna khangi kaide kilawde ba hairo landage irai le mangakna lansu khangnei ima su khangnei loi khangnei ye nei mungi mi oh adudi marak sida ai khakta ngai rine khangnaram dise nang su khangnei da nungside na oh nungsidre ba ma fagi tawni he kainu khangde amar irai le ma bu yengduna nokfet tawrakli irai le ma so amar da yengduna nokfet tawri handakdi makhoigi imung manghanaba aina soidana singani ai sonagani aina tawba thaba khudeng pela dum oiraga lakpani adubu handakte ngamnaba tawgani phare nangsu potharuro ahanba plan do makhoigi imungbo miyam mamangda ikaiba piba amadi watching company aikhoigi oiba machanu pibuna aikhoigi minai ohenba Boris ka Shyam gado drawing room da famduna yu glass amamam pairaga wari sanari ai hayeng nangi thabak hanjanaba ipana hainaba chatkani nangsu handakte ai khangjai baba loi gan ta jare sida yadade moi imungbo aina ha napana tebi sanaga irai leimaga thabak tawna mawa mataida chumbra kari pauna haise chumbra chumtabra da adu tang hayune chumme phangli phare aisu koire nangna kaida gya khangde bo danabadi lepoi khangni lepuna ngai kalaga bus phange da bus phangdri phawba lakdri phawba adum ngai somdena ibohol thang phengli magi nupina ensang semli ibohol thang phengna mama kari ensang thongdoina moiba mayan hekta thonglage oh kangau amasu yawko ado wa ma leirine he mama kai wano moiba na cha nupa gi ni he ai gi cha nupa kari tawrage haise somdawani wari do makha samthage tawrakpada imbohal ki phone da call ama lakraduna wari do lepnaga call do pairi hello